Akasbani Imphal, Waingbam Rajisna Pau Pajari, Ahanbeda Maruba Pau. Manipur ngasi Chief Minister's College Students Rehabilitation Scheme Lisingani Kulumdoi, Shiksha Mantri Thonokjom Basant Kumar Singh na Hogdokre. Imphal West ki Lamboi Khonlang Khongda Hangliba Relief Camp da Rajapal Anusaya Weekend Chatuna Camp adugi phibam yengsin kre. Rajniti dolgi Taragi bis convention gi mifamna ngasi Manipur hojik tholiba irang asina mioi kya leikidaba aduda nungaitaba phongdokre. Raijagi Education S ki Director Laisram Nandakumar Hairi ngasi humni chanba numita school singda mairoi kabigi chang sada nifutaret yauki amasung Imphal West amadi Imphal East ki oina hayeng ayuk pung 5 dagi numidang wairam pung 3 phawa curfew komthokani. Manipur ngasi Chief Minister's College Students Rehabilitation Scheme Lisingani Kulumdoi, Shiksha Mantri Thonokjom Basant Kumar Singh na Hogdokre. Shiksha gi pangkai leiti haiba hiramda Department of University and Higher Education asinduna Imphal gi nitai pa chuthekta leiba DIPR gi auditorium da pangtopa scheme asi hogdopagi thorom da wangang aduna Sri Basant Kumar na hai nauna hogdoliba scheme asina rises da hogjik oiba phibam asina lanjenaratuna leiriba sarkar gi natraga sarkar gi aided college sing da tamliba undergraduate mahiroi sing gi mahimasing tambada tangai fadana changba polam sing phanganaba pandamda hogdokpani. Scheme masina lanjeneraliba undergraduate mahiroi singbo mahi tambada apanba leitana makha tamthaba yahangani. Scheme masigi makhada mahiroi singna makoina tamliba college adudagi anoba college amada transfer tawbagi khudongchaba lehenba admission free oiba lairik leibada sel gi tengbang piba darkar leiba uniform pibana singba yauri. Scheme asi hogje sarkar gi natraga sarkar gi aided college singda undergraduate program gi makhada mahi tamliba mahiroi sing khaktamak khudongchaba phangangani. Under the guidance of Honorable Chief Minister of Manipur, Sri N. Biren Singh, Viram Singh Maram Moiraga, displaced students may all over the state, both in the hills and the valley. Lairiba students in Sigi Damakta Sinjaba scheme ni Anoba College the transfer to the student ki request matumina mana Channingba College the Ming Chanbayagani for 2023-24 academic year. Admission amount for Lishing Manga, the Kina Lishing Mapan Mausi College Lobudu Madu free wearing Habisima Pilo Tukchari. One time rehabilitation grant rupees 10,000 grant per student, free smartphones under CMCME SS scheme, provision for free sanitary pads for girls and sports equipment. Sarkar sina jari hai me amne thamjage. Imphal West ki Lamboi Khonlang Khongda hangliba relief camp the Rajapal Anusaya Weekend Chatuna lanjeneragba mioi singa wari sanakre. Camp asda Kangpokpi Kaksing amachung Churachandpur jila dagi lanjeneragba angang chama yang khaitaret yauna mioi changa nifunipan changjapam logduna leiri. Camp aduna leiriba mioi singna thenariba awaba kudong sadaba sing adu Rajapal na munna tabaga loinana pangba yaba mateng pangani haibigi thajaba piki. Camp asda piriba kudong chaba sing adu kari no haina hangbaga loinana madu hena phaganaba district administration da pautak piki. Camp aduna leiriba mioi singa wari sanabada Rajapal hai kendra amasung Rajya Sarkar na hogjik oiriba film asi athuba matamda warosin puraknaba kanna honari. Rajapal na district administration da camp aduna leiriba mioi singi damak television set firol amadi angangi sana thaknaba chinjak pinaba pautak piki. Tungda paumi sing the wangang mada Rajapal hai mang na mapam asa lagliba si camp asda leiriba mioi sing phibam yengsin ba lakmani mang hai mioi sing asda piriba hidak langthak sanitation gi phibam phaganhan ba tangai pade. Rajapal hai ningdokaban numitagi camp asda leiriba imung amagi mioi amamamda lupa lising amamam piragani. सरकार के तरफ से मेरे तरफ से पूरा सेंट्रल गवर्नमेंट के तरफ से भी पीस लाने के लिए तमाम प्रयास किए जा रहे हैं और मुझे उम्मीद है कि बहुत जल्दी इस मणिपुर प्रदेश में पीस आ जाएगा. हम सब कोशिश ही कर सकते हैं और लोगों से यही मेरी प्रार्थना है कि एक शांति लाने के लिए सद्भावना लाने के लिए सब एक दूसरे को लिए आगे आए ताकि जो पूर्ववत स्थिति थी मणिपुर स्टेट के लिए एक दूसरे के लोगों के मन में जो भावना थी वो फिर से वैसे ही डेवलपमेंट और सद्भावना उनके अंदर आ जाए. मैंने देखा है कि अभी कैंपों में बहुत अच्छी सुविधा व्यवस्था हो गई है. जो कुछ उनकी खामियां हैं उसको भी हम दूर करने का प्रयास कर रहे हैं. Langthapal Kendra gi MLA Karam Syam CPI amasung CPIM gi Lok Sabha Sadasya Manga John British Vikas Ranjan Bhattacharya Santosh Kumar Subha Rayan Binoy Biswas amasung CRPF Wives Welfare Association Manipur and Nagaland sector gi sector head Srimati Rajni Dattana lusing bamiyoy kun mga nasuk ngasi Rajapal Anusaya Wikega unaki.
राजनीति दल तरागी पीस कन्वेंशन की मिफम ngasi pangthokna Manipur hojik tholiba irang asina mioi kya leikidaba aduda thamoi songna nungaitaba phongdokre Imphal ki Congress Bhavan da pangthokpa mifam amada leikidaba singi thawaina ingna singna leirunaba minute ani tumina leptuna awaba phongdoki mifam aduna Congress lusingba Rahul Gandhi na Manipur laktuna miyangi awaba da saruk yarnbada thagatpa phongdoki masigi mathakta left dolgi MP manga gi parliamentary team na Manipur hojik oriba phibam yengsimba lakiba amadi sangsaki khutangda Bharat Sarkar na Manipur Santi amadi mausa phim hanjilanaba प्रस्ताव तौगनी हरी बिष्णुपुर जिला की क्वाक्ता लेबा सेरिकल्चर फार्म दा कुकी मिलिटेनी चिंगनब सिंगना अमदी स्टेट फोर्स अनि की मरक्ता थोकिबा कुत्तोनबगी थोकदोक्ता लेखिद्रबा मयंगबम रिकी की इमुंग मनुंगी अवाबदा सरुक याबा ओइना ngasiदगी हौरगा मोइरांग कैथेल नुमित हुमनी थोंग लोनबगी खोंजंग चंगसिनख्रे कैथेल थिंगबगी खोंजंग असि अपुनबा मोइरांग बाजार साखत खोंथांग लुपना सिंदुना पांगथोखिबा अपुनबा मिफमना वारेप असि लौखिबनी अमरोमदा ngasi numidang wairam kwakta da leiba sericulture farm manakta Churachandpuram dagi lakpa khulai paiba singna nongmai kapsilapadgi Manipur Police Commando ama sire Mahak District Hospital da sina pukhalakpani hari asiba haksang postmortem gidamak Imphal da pukre sireba police personnel asi moirang lamkhai dagi pukrambam Ranbir kawi hari paugi maraktatna break ama Manipur University the affiliate Tauraba Yunako College Khongmanda co-education oina BAVC coursing hangjare regular class toba awang bathaki technology sisinaduna larik takbi tambiba transportation hostel amadi paying guest ki kudong chaba suna leiraba college ni akupa marol gidamak Yunako College mobile number 8131973720 dagi khangbi bayagani Tabiriba Pausi Akasbani Imphal Digini Manipur Tha Nirom Kalen Suti Thadol Urba Matung Haukiba Yumsakation Numitagi Class 1 Digi 8 Pauba Mahiro Sing Class Yumsakation Numitagi Haukre Ahuba Numita Mahiro Sing Kabagi Chang Chada Kunmanga Digi Kuntare Pauba Oiki Raizagi Education SK Director Laisram Nandakumana Akasbani Imphal Hai Ngasi Humni Chanba Numita School Sing the Mahiro Kabagi Chang Chada Niputret Yoki Ngarang Chada Nifunito yauna school kaki Tamenglong amasung None Jila da school kabagi chang chada marfudara oiki adumainamak Imphal West amasung Imphal East da Mahiroi kabagi chang supnatagi chada kunithoi amasung kuntrahumdoi oiki Churachandpur dana supnatagi chada taruktamak school kaki hari Amaromda Kaksing Jila da su haukiba yumsakaisan numitagi school sing mausagum kaba haunare ngasi Zonal Education Office Kaksing da hiram masiga marilena mifamama pangthoki Thauramadu wangang bada ZEO Kaksing Y achoba sing hai Kaksing Jila da Sarkar gi higher secondary school private school amadi government aided school mari yauna puna school sama humpunipan lay masigi manungda school sama kunma thoi hangdokle school tarana army amasung lanjenarak pasina lady mangnai serok sugunu wangu amasung Kaksing kunu da school contract housing maki oina hangri mangna hai jila asida Mahiroi sing kabagi chang sada kuntrani thoi oiri Manipur University of Culture ki BA second semester course kudimaki 4th semester BA Visual Arts ki second 4th 6th 7th semester amasung MA second semester ki form fill up thas ki taradagi haurga thas ki kunda loisingani haina university asigi deputy registrar na thokpa cherol amara khangalagli Dhanamanjuri University ki makhada leba college singda tongan ba first semester ki coursing tambagi admission form district magistrate Bishnupur ki office gi loba yagani hari DM University tamliba jila asigi Mahiroi singi 6th semester parikha ki form submission office asida pisan basu yagani hari Imphal iski manung chanba kongba maru laifam lenda ngarang mai thadok lambagi thong adubu umang lai kanba apunbalu ukal na kana yaning daba phongdorakli Imphal ki palace compound leba ukal gi office ta pangtopa paugi mifam amada loop asigi secretary Mutum Maniton hai rises the hojik tholiba kanglup ki irang asina yellow mi singa thadok na ba yadraba laifam kaya mai thaba amasung mang tahan bagi thokdok thokre mang hai ngarang mai tha ki ba aduda community hall ama pochai thampam ama amadi miyam laifam ama yauri Lamdam Sigi Miamna, Yamna Maru in a Lonava, like Mama Congo Maru, like from Len Hivasi, Metado and Basima, Poinuita, Wafumani and Lowy. Masi, the home talked Bani Haidana, Kali, Man Krivel like from Singer say, where two Matanda, Hanadi and a Montana Fazana, Shangatana, like from Singers, the lake from Tokwa, Shang, we from Tokwa Masaktuda, Zapsaga, Agatamno Honagani, where a two Matanda Shanganava, Sansan Bahoragani Hivase, Tamzeri. Tha anirom thingduna laglaba Imphal Dimapur lambi National Highway to the Road Opening Police ROP marang kaina thamdriba phauba lambi asda makal khudimaki transport service lepinaba Manipur State Committee All India Trade Union Congress na khangalakle
Leibak nimba Hemam Nilamani Singi Sama Taramatoi Suba Mapok Kumon Lagliba Ning Dokaman Nimita Pangtok Lagani Hemam Nilamani Foundation Moirangi Cherol Manhai Leibaki Oiba Pibam Asina Kumon Torom Asi Mahok Sagum Pangtok Laroi Numidasida Ayane Headquarter Konjamam Lekai Moirangda Laikidaba Lusingba Asigi Mapamda Laikatpagi Toram Pangtokani Akasbani Imphal Pau Tabiri Imphal West amasung Imphal East ki oina hayeng ayuk pung mga dagi numidang wairam pung taruk paba curfew komtokani Kaksing jila gi oina hayeng ayuk pung mga dagi numidang wairam pung mga paba komtokani adubu Kaksing jila gi serok dadi curfew komtok loi Bisnupur jila gi oina hayeng ayuk pung mga dagi nungtil pung mga paba Thawbal jila gi oina hayeng ayuk pung mga dagi numidang wairam pung nipan paba curfew komtokani Lanjener tu leiriba mioi singi semiron fagana lamba thanga kendra gi MLA Tongbam Robindrona manak na papam singda khutsa haiba amasung phisa lonsa gi khudong chaba sing pigadori MLA na thanga bidhan sabha gi manungda hangliba relief camp singda leiriba mioi singda phisa lonsa gi thabakta changba polam sing pigani haina thajaba piki MLA na camp ta leiriba mioi chama taramanga da lupa changa chu khusin nakhi Thawbal jila gi tongan ba relief camp singa changjapam logduna leiriba singi namak Thawbal moijingi naharot singna jila asigi deputy commissioner Anthem Subhas ki kuthangda sana thaknaba polam kayamrum mateng pangkre Kundrakon Bidhan Sabha gi mafam manga da leiriba relief camp singda yaipa thoksil lup kwa kaithel akham lekaina tangai phadan changba polam sing mateng pangkre Moirang Kampu Sajep Women Welfare Association Maira Paibi Maya Lekai Awang Lekai Amadi Maning Lekai Apunba Maira Paibi Singna Loiching Loya Kanbalup Leimram Amajung Senjam Chirang Youth Club ta Lupa Lising Tara Mateng Pangkre Bisnupur Jila gi Khoijuman Tabi gi Khulngak riba volunteer singda Nabarat Kwa Kaitel Moirang Purel Lekai gi Ima Singna Sana Thaknaba Polam Sing Tengbangkre Manipur Awang Singkai Kanba Clubs and Maira Paibi Apunba Lup Kurai Sajor Lekai na Koktuki Tokdok ta sok laba mioi singa unaduna wari sanabaga loinana sel amasung sana thanaba polam sing mateng pangkre hairi Hidam sagai apunba development committee nasu kadangbam part 2 relief camp ta sana thanaba amadi nomada sangdaba yadaba polam sing yauna sel gi mateng pangkre Bisnupur jila gi Khoijuman Tabi amasung Charel Mangjil gi relief camp singda Kairen Bikok khulgi miyamna ngasi mateng pangkre Unity Front Langol Ningthau Laikai gi miyam amadi Maira Paibi singna Khoijuman Tabi Mangjil amadi Lengog bi khul singda khulngak liba volunteer singda tengbangi polam sing khusinna kre Home Guard singi promotion pibagi niti niyom amadi sanitary list semba yauna High Court of Manipur na pikiba rai adu thabakta ontopiu haina Manipur Home Guard Employees Welfare Association gi president Y Mangi singna phongdokre Luang sangbam da leba association asigi temporary office da pangtopa paugi mipam amada association gi president Y Mangi na hai Manipur da leiriba Home Guard sing niyom amagi makhada promotion pidabna sarkar gi administration su samam naba leibana apanba oire association na court wakat padigi promotion gi niyom semba ga mari lenana haukiba March 12 da thokiba order aduga loinena Home Guard ki commandant general na tha marigi manungda amadi sanitary list ki matangda joint secretary home na pikiba letter ga loinena March 12 gi representation aduga punna khanaraga tha ongi manungda seeking order pinaba rai pirakibani Imphal West lagi Singjamai police station gi manung chanba Singjamai Sirom Laikai digi mioi ama yamlaba drug ka konana fare hari thokdok thopang dagi phangba pawgi matung ina Singjamai Sirom Laikai gi miyam amadi kaithel phambi ima singna mioi ama Imphal turel da gari thokduna accident thoklei haina kanba changlubada gari adugi toolbox da tongan ba sapon cap tara mathoi da heroin number 4 ni singnaba polam sing yauramba thenaki pharba mioi adugi mathakta makha taba ain gi oba thabak sing lokonaba Singjamai police station da sinakri hari Mayang Imphal Kendra English Singama Chamapan Marfu Mangagi Bidhan Sabha Mikhalda Mai Paktuna Mahud Amadi Corporation gi Mantri Oiramba Mainam Nilachandra Masagi Anaba Amana Moirom Odina ngasi Masagi Mayumda Laikidre Masagi Sahi Marfu Taruk Shukre Akasbani Imphagi Wari Libagi Artist Oiramba Khaidem Chawba Sing Masagi Mayu Wangoi Mamang Khaidem Laikai Dangarang Laikidre Hairi Aroibada Maruiba Pau Manipur ngasi Chief Minister's College Students Rehabilitation Scheme lising ani kulumdoi Shiksha Mantri Thongnokjom Basanta Kumar Singh na hokdokre Imphal West ki lamboi khonangkhong da hangliba relief camp ta Raijapal Anusuya Uike na chatuna camp adugi pibam yengchin kre Rajniti dol tara gi peace convention gi mipam ngasi pangthoktuna Manipur hojik tholibi irang asina mioi kya laikidaba aduda nungaitaba phongdokre Raijagi Education Ace ki Director Laisram Nandakumar hairi ngasi humni chanba numita school singda mahiroi kabigi chang chada niputaret yauki amasung Imphal West amadi Imphal East ki oina hayeng ayuk pung manga dagi numidang wairam pung 3 phawba curfew komthokani pau loijare